ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯦꯔꯦꯇꯔ ꯍꯦꯂꯤꯃꯁ ꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯆꯦꯡ ꯃꯩꯇꯩꯅ ꯏꯕꯤꯔꯛꯄ ꯅꯤꯡꯉꯣꯜ ꯃꯋꯥꯒꯤ ꯗꯣꯁꯥ ꯍꯥꯏꯕ ꯋꯥꯔꯤ ꯑꯗꯨꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯍꯥꯛꯅ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯏ ꯑꯣꯏꯔꯞ ꯇꯧꯕ ꯃꯇꯝꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤ ꯑꯄꯤꯛꯄ ꯈꯨꯜ ꯂꯩꯀꯥꯏ ꯑꯃꯗ ꯅꯨꯄꯥ 3 ꯅꯨꯄꯤ 2 ꯄꯣꯛꯄ ꯏꯃꯨꯡ ꯑꯃꯗ ꯃꯉꯥꯜ ꯀꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯇꯣꯝꯕ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯃꯌꯥꯝꯕ ꯑꯍꯜ ꯑꯗꯨꯃꯗꯤ ꯍꯤꯗꯥꯛ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯑꯅꯤꯁꯨꯕ ꯑꯗꯨꯅ ꯈꯔ ꯂꯤꯛꯏ, ꯌꯨ ꯄꯥꯝꯂꯕꯁꯨ ꯃꯁꯥꯅ ꯄꯨꯊꯣꯛꯂꯒ ꯁꯨꯛꯊꯛ ꯊꯛꯇꯦ꯫ ꯑꯔꯦꯝꯕꯅꯤꯕꯨ ꯍꯥꯏꯔꯕꯗꯤ ꯃꯤꯅ ꯊꯤꯅ ꯆꯩ ꯉꯥꯡꯂꯕꯁꯨ ꯅꯣꯛꯂꯒ ꯑꯗꯨꯝ ꯊꯛꯆꯩ꯫ ꯃꯆꯦ 2 ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ, ꯃꯌꯥꯝꯕ 2ꯁꯨ ꯅꯨꯄꯤ ꯊꯤꯔꯦ, ꯃꯆꯥ ꯌꯥꯎꯅꯔꯦ꯫ ꯑꯇꯣꯝꯕ ꯃꯉꯥꯜꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯇꯣꯅꯥꯟꯕ ꯍꯥꯏꯔꯒ ꯈꯪꯅꯩ꯫ ꯅꯤꯁꯥ ꯄꯁꯥꯒ ꯆꯥꯗꯦ, ꯃꯤꯉꯣꯟꯗ ꯕꯦꯕꯥꯔꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒꯅ ꯑꯇꯣꯝꯕꯗ ꯑꯁꯥ ꯆꯥꯎꯅ ꯊꯝꯖꯩ꯫ "ꯃꯃꯥ, ꯑꯩꯈꯣꯏꯒꯤ ꯃꯉꯥꯜꯁꯤꯕꯨ ꯅꯨꯄꯤꯒ ꯀꯣꯏꯔꯖꯥꯠꯂꯅꯦꯍꯦ꯫ ꯃꯥꯒꯤ ꯈꯪꯅꯖꯕ ꯅꯨꯄꯤꯒ ꯂꯩꯇ꯭ꯔꯕꯗꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯅ ꯁꯤꯡꯅꯅꯕ ꯇꯧꯁꯤ꯫ ꯅꯪꯁꯨ ꯑꯍꯜ ꯑꯣꯏꯔꯦ, ꯏꯃꯧꯅ ꯁꯦꯕꯥ ꯇꯧꯕꯒꯥꯗꯣ ꯄꯥꯝꯗꯕ꯭ꯔꯅꯦꯍꯦ? ꯑꯅꯤꯁꯤꯃꯗꯤ ꯃꯥꯏ ꯀꯌꯥ ꯆꯥꯟꯅꯗꯦꯅꯦꯍꯦ꯫ ꯑꯗꯨꯃꯥꯏꯅ ꯀ ꯍꯥꯏꯅꯨꯍꯦ, ꯅꯆꯥ ꯅꯃꯧꯁꯤꯡ ꯇꯥꯅꯤ꯫ ꯏꯁꯧ ꯈꯔ ꯂꯥꯡꯏ, ꯍꯩꯄꯥ ꯈꯔ ꯁꯥꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯋꯥꯗ ꯋꯥꯔꯛꯂꯕꯗꯤ ꯃꯣꯏꯅ ꯆꯣꯡꯁꯤꯜꯂꯒ ꯍꯣꯠꯅꯕꯤꯔꯤꯁꯤꯅꯤ꯫ ꯃꯣꯏꯅ ꯆꯣꯡꯁꯤꯜꯂꯒ ꯁꯦꯕꯥ ꯇꯧꯕꯗꯣ ꯄꯥꯝꯗ꯭ꯔꯦ꯫ ꯏꯃꯧ ꯑꯇꯣꯝꯕꯤꯅ ꯃꯐꯝ ꯈꯪꯅ ꯁꯦꯕా ꯇꯧꯕꯗꯣ ꯄꯥꯝꯂꯕꯗꯣ꯫ ꯍꯣꯏ, ꯅꯪꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯁꯦ ꯀꯣꯜꯂꯤ ꯑꯗꯨꯝ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯈꯪꯗꯦꯀꯣ꯫ ꯑꯣ, ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯗꯤ꯫ ꯍꯣꯔꯦꯟ ꯑꯩ ꯑꯇꯣꯝꯕꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ꯫ ꯑꯃꯨꯛꯇ ꯁꯥꯟꯅꯊꯣ, ꯑꯗꯨꯒ ꯃꯔꯣꯜꯗꯣ ꯍꯥꯏꯔꯛꯑꯣ꯫ ꯈꯪꯅꯖꯕ ꯂꯩꯇ꯭ꯔꯕꯗꯤ ꯏꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯕ ꯃꯤ ꯌꯥꯝꯅ ꯂꯩ꯫ ꯑꯐꯕ ꯑꯃ ꯈꯜꯂꯒ ꯂꯨꯍꯣꯡꯊꯣꯛꯀꯦ꯫ ꯇꯨ, ꯅꯆꯥꯅꯨꯄꯥ ꯌꯨꯃꯥꯏ ꯆꯦꯟꯕꯁꯦ ꯂꯥꯛꯑꯦ꯫ ꯁꯤꯗ ꯆꯪꯉꯒꯅꯦ ꯈꯟꯅꯕ ꯑꯃꯨꯛ ꯍꯧꯔꯛꯑꯅꯤ꯫ ꯉꯁꯤꯗꯤ ꯂꯨꯈꯨꯝꯅ ꯉꯥꯔꯤꯕ ꯂꯤꯆꯩ ꯑꯁꯤꯅ ꯁꯥꯟꯗꯧꯔꯤꯕꯅꯤ꯫ ꯌꯥꯔꯦꯗ ꯃꯣꯏ ꯃꯄꯥ, ꯈꯔ ꯉꯥꯡꯂꯒ ꯃꯥꯏꯅ ꯇꯨꯝꯖꯈ꯭ꯔꯁꯅꯤ꯫ ꯅꯪꯗ ꯇꯨꯃꯤꯟꯅ ꯂꯩꯕꯤꯌꯨ꯫ ꯂꯩꯅꯤ ꯇꯨꯃꯤꯟꯅ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕ ꯂꯩꯇ꯭ꯔꯣ? ꯄꯥꯕꯗꯣ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯦ ꯍꯥꯏꯌꯣ꯫ ꯑꯣ, ꯀꯔꯤ ꯋꯥꯔꯤꯅꯣ? ꯅꯄꯥꯗꯤ ꯋꯥꯀꯤꯡ ꯊꯣꯛꯑꯝꯒꯅꯤ꯫ ꯅꯆꯤꯟ ꯊꯤꯒꯅꯨ ꯏꯃꯥ, ꯍꯧꯖꯤꯛꯄꯨ ꯋꯥꯀꯤꯡ ꯆꯠꯄ ꯃꯇꯝꯂꯣ ꯍꯥ? ꯅꯪꯅ ꯄꯥꯕ ꯂꯣꯠꯁꯤꯜꯂꯒ ꯊꯝꯃꯤꯔꯣ? ꯍꯥꯏꯌꯣ ꯏꯃꯥ꯫ ꯀꯔꯤꯅꯣ ꯏꯕꯨꯡ ꯑꯆꯧꯕ, ꯅꯪꯅ ꯍꯤꯗꯥꯛ ꯉꯥꯎꯗ꯭ꯔꯕꯗꯤ ꯅꯣꯡꯃꯇ ꯄꯥꯕ ꯏꯃꯥ ꯍꯥꯏꯅ ꯆꯪꯂꯛꯇꯦ꯫ ꯍꯤꯗꯥꯛꯄꯨ ꯉꯥꯎꯔꯕ ꯏꯃꯥ ꯄꯥꯕꯅ ꯑꯗꯨꯝ ꯈꯠꯅꯕ ꯍꯧꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯈꯠꯅꯕ ꯀꯥꯏꯗ ꯍꯧꯒꯦ ꯏꯃꯥ? ꯑꯩꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛꯇꯣ ꯄꯤꯕꯤꯔꯣ, ꯂꯧ ꯁꯔꯨꯛꯁꯨ ꯄꯤꯕꯤꯔꯣ꯫ ꯏꯃꯥ, ꯑꯩ ꯌꯥꯝ ꯋꯥꯔꯦ, ꯑꯩ ꯋꯥꯔꯤꯅꯤ ꯏꯃꯥ꯫ ꯀꯔꯤꯗ ꯋꯥꯔꯤꯅꯣ ꯅꯪꯕꯣ? ꯍꯤꯗꯥꯛ ꯊꯛꯂꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯁꯤꯕꯣ? ꯆꯦꯡ ꯆꯥꯛ ꯍꯥꯏꯔ ꯋꯥꯟꯕ ꯅꯠꯇꯦ, ꯐꯧ ꯍꯥꯞꯄꯕꯅꯤꯅ ꯏꯟꯁꯥꯡ ꯍꯥꯏꯔ ꯂꯩꯕ ꯅꯠꯇꯦ꯫ ꯏꯪꯈꯣꯜ ꯑꯁꯤꯗ ꯅꯄꯥꯒ ꯑꯩꯒꯅ ꯙꯃꯥꯗ ꯊꯥꯔꯤ꯫ ꯀꯩꯗꯅꯣ ꯅꯪꯅ ꯋꯥꯔꯤꯕꯁꯦ? ꯏꯃꯥ, ꯅꯪꯅ ꯈꯪꯗꯕꯩꯅꯦ, ꯑꯩ ꯌꯥꯝ ꯋꯥꯔꯤꯕꯅꯦ꯫ ꯑꯩꯅ ꯍꯤꯗꯥꯛ ꯌꯨ ꯊꯛꯏꯁꯦ ꯁꯤꯗꯤ ꯋꯥꯕꯁꯦ ꯀꯥꯎꯅꯕ, ꯅꯃꯧ ꯅꯨꯄꯤꯒꯤ ꯏꯁꯧꯗꯣ ꯇꯥꯗꯅꯕꯅꯦ꯫ ꯏꯃꯥ, ꯅꯣꯏ ꯅꯃꯧ ꯅꯨꯄꯤꯁꯦ ꯃꯕꯨꯛꯇꯤ ꯌꯥꯝ ꯐꯕ, ꯑꯗꯨꯗ ꯀꯩꯗꯧꯔꯒꯦ? ꯐꯠꯂꯝꯗ꯭ꯔꯕ꯭ꯔꯣ? ꯑꯁ, ꯀꯥꯏꯗꯩꯅꯣ ꯏꯃꯥ, ꯌꯥꯝ ꯊꯤ ꯐꯩ꯫ ꯑꯗꯨꯗ ꯏꯁꯧ ꯈꯔ ꯀꯟꯕ, ꯃꯕꯨꯛꯆꯦꯜꯁꯦ ꯈꯔ ꯁꯦꯡꯗꯕꯒ, ꯂꯩꯀꯥꯏꯗ ꯃꯤ ꯋꯥ ꯈꯔ ꯉꯥꯡꯕꯗꯨꯒ, ꯃꯗꯨꯈꯛꯅꯤ꯫ ꯃꯕꯨꯛꯀꯥꯗꯤ ꯈꯨꯐ ꯑꯃꯅꯤꯍꯦ꯫ ꯅꯆꯤꯟꯊꯤ ꯍꯥꯏꯅꯤ, ꯃꯕꯨꯛꯇꯤ ꯐꯩ꯫ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯨꯄꯤꯁꯤꯗꯤ ꯌꯥꯝ ꯐꯔꯦꯍꯦ꯫ ꯌꯥꯝ ꯐꯔꯦꯕ? ꯌꯥꯔꯦ, ꯆꯪꯉꯣ ꯅꯪꯒꯤ ꯀꯥꯗ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯔꯣ ꯆꯠꯂꯣ꯫ ꯒ꯭ꯌꯥꯟ ꯇꯥꯔꯀꯥꯟꯗ ꯅꯄꯥꯗ ꯍꯥꯏꯔꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤꯡꯗꯣ꯫ ꯑꯁ ꯏꯃꯥ, ꯑꯩ ꯅꯤꯁꯥ ꯍꯥꯟꯈ꯭ꯔꯗꯤ ꯑꯩ ꯄꯥꯕꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯃꯣꯏ꯫ ꯅꯤꯁꯥ ꯄꯥꯜꯂꯤꯉꯩꯁꯤꯗ ꯁꯥꯟꯅꯒꯦ ꯏꯃꯥ꯫ ꯅꯪꯒꯤ ꯅꯨꯄꯥ ꯄꯨꯊꯣꯔꯛꯑꯣ, ꯅꯨꯄꯥ ꯂꯣꯠꯁꯤꯟꯒꯅꯨ ꯏꯃꯥ꯫ ꯏꯃꯥ, ꯅꯪ ꯅꯨꯄꯥ ꯀꯧꯊꯣꯔꯛꯑꯣ, ꯅꯪ ꯅꯨꯄꯥ ꯂꯣꯠꯁꯤꯟꯕꯗꯨꯗꯤ ꯅꯆꯥꯅ ꯋꯥꯔꯧꯏꯍꯦ꯫ ꯃꯄꯥꯗꯣ ꯀꯥꯡꯈꯜ ꯃꯔꯨꯝꯗ ꯃꯆꯥ ꯑꯍꯜꯒꯤ ꯋꯥꯁꯤꯡꯗꯣ ꯇꯥꯔꯤ꯫ ꯃꯁꯤ ꯁꯣꯏꯗꯅ ꯐꯨꯔꯅꯤꯁꯦ꯫ ꯏꯕꯨꯡ ꯑꯆꯧꯕ, ꯄꯣꯊꯥꯔꯨꯅꯦ ꯅꯪꯕꯣ, ꯇꯥꯅꯤꯡꯗ꯭ꯔꯦꯅꯦ ꯑꯣꯟꯊꯣꯛꯅ꯫ ꯀꯥꯏ ꯇꯥꯅꯤꯡꯅꯤꯒꯦ ꯅꯪꯗꯤ?
ꯅꯆꯥ ꯑꯅꯤꯁꯤꯅ ꯍꯥꯏꯔꯗꯤ ꯇꯥꯅꯤꯡꯒꯗꯕ ꯑꯗꯣ ꯄꯥꯕ ꯀꯣꯛꯊꯣꯔꯛꯏ ꯏꯃꯥ ꯑꯩꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯩꯒꯤ ꯂꯧꯐꯝ ꯇꯣꯈꯥꯏꯅ ꯄꯤꯌꯨ ꯑꯩ ꯅꯣꯏꯒꯤ ꯃꯈꯥꯗ ꯅꯤꯔꯒ ꯆꯥꯔꯒ ꯂꯩꯕꯗꯣ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯑꯩꯒꯤ ꯇꯝꯐꯝ ꯊꯣꯛꯄ ꯁꯔꯨꯛꯇꯣ ꯄꯤꯕꯤꯔꯣ ꯑꯗꯨꯒ ꯑꯩ ꯇꯨꯃꯤꯟꯅ ꯆꯠꯆꯈ꯭ꯔꯒꯦ ꯍꯥꯏ ꯇꯥꯅꯤꯡꯗꯦꯅꯦꯍꯦ ꯆꯠꯂꯣꯗꯤ ꯆꯠꯂꯣ ꯅꯇꯨꯅ ꯏꯟꯁꯜꯂꯛꯏ ꯑꯣꯏꯔꯝꯅꯤꯅꯦ ꯅꯅꯥꯎ ꯑꯇꯣꯝꯕ ꯂꯨꯍꯣꯡꯗ꯭ꯔꯤ ꯐꯥꯎꯕꯗꯤꯅꯦ ꯂꯧ ꯏꯪꯈꯣꯜ ꯀꯥꯏꯈꯤꯔꯣꯏ ꯆꯠꯂꯣ ꯊꯨꯅ ꯆꯠꯂꯣ ꯏꯃꯥ ꯁꯥꯎꯔꯛꯀꯅꯤꯀꯣ ꯏꯃꯥꯗꯤ ꯑꯗꯨꯝ ꯁꯥꯎ ꯂꯩꯗꯨꯗꯤ ꯑꯗꯣ ꯏꯃꯥ ꯃꯣꯏꯒꯤ ꯀꯣꯟꯅ ꯄꯤꯔꯁꯨ ꯑꯩꯒꯤꯗꯤ ꯄꯤꯕꯤꯔꯣ ꯏꯃꯥ ꯄꯥꯕ ꯍꯩꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄꯗ ꯁꯤꯔꯒ ꯂꯩꯔꯝꯃꯗꯤ ꯀꯃꯥꯏ ꯇꯧꯕ ꯃꯄꯥꯗꯣ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯦ ꯂꯤꯆꯩꯗꯨ ꯄꯥꯏꯔꯒ ꯐꯃꯨꯡꯗꯒꯤ ꯆꯣꯡꯊꯔꯛꯏ ꯑꯗꯨꯒ ꯗꯝ ꯗꯝ ꯐꯨꯗꯔꯛꯏ ꯅꯄꯥ ꯌꯥꯏꯃꯤ ꯃꯆꯥ ꯅꯪꯗ ꯁꯤꯔꯣ ꯈꯪꯕ꯭ꯔꯥ ꯅꯪ ꯏꯃꯥ ꯅꯪꯕꯨ ꯄꯥꯕ ꯂꯩꯇꯦꯗꯥꯏ ꯑꯌꯣ ꯄꯥꯕ ꯏꯃꯥ ꯆꯤꯟꯊꯤꯕꯤ ꯑꯌꯣ ꯄꯥꯕ ꯂꯩꯇꯦ ꯍꯥꯏꯔꯒ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕ ꯏꯃꯥ ꯆꯤꯟꯊꯤꯕꯤ ꯇꯣꯛꯄꯤꯔꯣ ꯃꯣꯏ ꯃꯄꯥꯁꯨ ꯁꯤꯕ ꯇꯥꯔꯦ ꯅꯆꯥꯁꯦ ꯃꯆꯥ ꯑꯍꯜꯗꯣ ꯁꯨꯃꯥꯡꯗ ꯅꯥꯃꯟꯕꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯃꯧ ꯑꯅꯤꯗꯨ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯦ ꯑꯉꯥꯡꯁꯤꯡꯁꯨ ꯁ꯭ꯀꯨꯜ ꯍꯟꯅꯔꯛꯂꯦ ꯃꯧ ꯑꯍꯜ ꯑꯗꯨꯅ ꯀꯔꯤꯅꯣ ꯏꯃꯥꯒꯤꯗꯨꯕꯨ ꯈꯥꯝꯇꯣꯛꯏꯔꯣ ꯐꯨꯍꯜꯂꯤꯔꯣ ꯅꯆꯥꯁꯦ ꯃꯤ ꯎꯁꯤꯠꯇꯕ ꯃꯃꯥ ꯃꯄꯥ ꯃꯁꯛ ꯈꯪꯗꯕ ꯁꯥꯔꯗꯅ ꯃꯃꯥꯅ ꯐꯠ ꯍꯥꯏꯔꯛꯏ ꯀꯩꯅꯣꯍꯦ ꯈꯥꯝꯃꯤꯁꯤꯗ ꯐꯨꯍꯜꯂꯤꯔꯥ ꯍꯥꯏꯕ꯭ꯔꯣ ꯀꯩꯅꯣ ꯏꯃꯥ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯏꯃꯨꯡꯗ ꯀꯧꯁꯤꯜꯂꯒ ꯐꯨꯍꯜꯂꯤꯗꯣ ꯄꯥꯕꯁꯨ ꯋꯥꯔꯛꯀꯗꯕ ꯃꯇꯝꯗꯗꯤ ꯋꯥꯔꯛꯍꯧꯗ꯭ꯔꯒ ꯍꯧꯖꯤꯛꯇꯗ ꯑꯐꯕ ꯃꯄꯥ ꯁꯥꯕꯤꯔꯛꯀꯅꯨ ꯅꯨꯄꯤ ꯈꯔ ꯉꯥꯡꯉꯨꯍꯦ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯀꯔꯤꯅꯤꯒꯦ ꯁꯤꯗꯤ ꯃꯥꯒꯤ ꯃꯆꯤꯟ ꯈꯨꯀꯜꯂꯁꯤꯕꯣ ꯋꯥꯔꯛꯀꯗꯕ ꯃꯇꯝꯗꯅ ꯐꯧ ꯍꯥꯞꯄꯕꯅꯤ ꯍꯥꯏꯗꯅ ꯇꯞ ꯇꯥꯈꯩ ꯆꯥꯁꯤꯜꯂꯕ ꯄꯨꯛ ꯅꯥꯜꯂꯒ ꯂꯝꯄꯥꯛꯇ ꯐꯝꯃꯒ ꯂꯩꯗꯣ ꯏꯆꯥ ꯋꯥꯔꯛꯅꯤꯗꯤ ꯈꯪꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯅ ꯑꯐꯕ ꯃꯄꯥ ꯁꯥꯗꯅ ꯍꯥꯏ ꯃꯧ ꯅꯪ ꯈꯪꯍꯧꯕ꯭ꯔꯥ ꯅꯄꯥꯅ ꯇꯞ ꯇꯥꯕ ꯃꯈꯩ ꯆꯥꯔꯒ ꯂꯝꯄꯥꯛꯇ ꯃꯕꯨꯛ ꯅꯥꯜꯂꯒ ꯂꯩꯕꯗꯣ ꯅꯪ ꯈꯪꯍꯧꯕ꯭ꯔꯣ ꯀꯩꯒꯤ ꯈꯪꯉꯣꯏꯗꯣꯏꯅꯣ ꯑꯩꯁꯨ ꯈꯨꯜꯂꯁꯤꯒꯤ ꯃꯤꯅꯤ ꯀꯥꯎꯔꯕ꯭ꯔꯣ ꯏꯄꯥꯝꯒ ꯌꯨꯝ ꯂꯥꯞꯅꯗꯦ ꯍꯥꯏꯕꯁꯦ ꯍꯥꯏ ꯃꯃꯥ ꯏꯃꯨꯡ ꯆꯪꯉꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯤꯁꯨ ꯌꯥꯎꯅ ꯐꯨꯔꯛꯀꯅꯤ ꯉꯁꯤ ꯃꯧ ꯌꯥꯏꯃꯗꯨ ꯇꯨꯃꯤꯟꯅ ꯅꯣꯛꯏ ꯑꯣ ꯅꯪꯁꯨ ꯃꯇꯥꯡ ꯆꯥꯗꯅ ꯌꯥꯝ ꯅꯣꯛꯅꯤꯡꯕ꯭ꯔꯥ ꯅꯆꯤꯟ ꯑꯇꯨꯝꯕꯗꯨꯗ ꯊꯥꯖꯤꯜꯂꯛꯑꯗꯤ ꯅꯣꯛꯀꯅꯤꯅꯦ ꯅꯪ ꯃꯧ ꯌꯥꯏꯃꯅ ꯇꯥꯅꯤꯡꯗꯦꯗ ꯑꯩꯉꯣꯟꯗꯒ ꯑꯣꯟꯁꯤꯟꯕꯤꯔꯛꯀꯅꯨ ꯅꯣꯛꯅꯤꯡꯂꯒ ꯅꯣꯛꯀꯅꯤ ꯅꯣꯛꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯀꯨꯁꯤꯅꯤ ꯀꯨꯁꯤ ꯃꯣꯏꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯃꯧ ꯌꯥꯏꯃꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯧ ꯑꯍꯜꯗꯨ ꯇꯥꯏꯅꯐꯝ ꯈꯪꯗꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗꯨ ꯏꯃꯨꯡꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯁꯤꯟꯈ꯭ꯔꯦ ꯃꯆꯥꯅꯨꯄꯥ ꯑꯃꯅ ꯑꯩꯈꯣꯏ ꯃꯃꯥꯅ ꯏꯃꯨꯡꯗ ꯐꯨꯈ꯭ꯔꯅꯤ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯏꯆꯟ ꯍꯣꯏ ꯗꯗꯥ ꯅꯨꯃꯤꯗꯥꯡ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗ ꯃꯃꯥꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯋꯥꯔꯤꯗꯨ ꯍꯧꯗꯣꯛꯂꯝꯃꯤ ꯃꯉꯥꯜ ꯏꯃꯥꯒ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯁꯤꯅꯦꯍꯦ ꯀꯔꯤ ꯋꯥꯔꯤꯅꯣ ꯅꯪꯕꯨ ꯅꯨꯄꯤ ꯈꯪꯅꯖꯕꯒ ꯂꯩꯕ꯭ꯔꯣ ꯑꯗꯨꯔꯣ ꯏꯃꯥꯅ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯁꯤꯕꯣ ꯍꯣꯏꯅꯦ ꯅꯄꯥ ꯏꯕꯥꯅꯤꯅꯅꯦ ꯈꯔ ꯀꯜꯂꯤꯉꯩꯁꯤꯗ ꯅꯪꯒꯤꯁꯨ ꯂꯨꯍꯣꯡꯕꯤꯔꯁꯤꯔꯥ ꯍꯥꯏꯗꯅ ꯏꯃꯥꯁꯨ ꯍꯧꯖꯤꯛꯇꯤ ꯁꯣꯜꯂꯕꯅꯤꯅ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯒꯦ ꯏꯃꯥ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯁꯤꯗ ꯑꯗꯨꯏ ꯃꯇꯥꯡꯗꯣ ꯆꯥꯛ ꯂꯣꯏꯔꯗꯤ ꯆꯥꯛ ꯊꯤꯔꯣ ꯏꯃꯥ ꯆꯥꯛꯄꯨꯗꯤ ꯂꯣꯏꯔꯦꯅꯦ ꯏꯃꯥ ꯊꯤꯔꯛꯑꯒꯦ ꯑꯗꯣ ꯏꯃꯥꯅ ꯍꯪꯂꯤꯕꯁꯦ ꯍꯥꯟꯅ ꯈꯨꯝꯂꯝꯃꯨꯅꯦ ꯅꯪꯒꯤ ꯈꯪꯅꯖꯕꯒ ꯂꯩꯔꯕꯗꯤ ꯍꯥꯏꯔꯛꯑꯣ ꯅꯃꯥꯕꯣꯛꯈꯣꯏꯒ ꯃꯥꯡꯒꯣꯜ ꯀꯥꯅꯅꯕ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯦ ꯇꯜꯂꯤꯍꯦ ꯃꯤꯅ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯋꯥꯔꯤ ꯀꯣꯊꯔꯒ ꯂꯩ ꯃꯄꯥꯅ ꯐꯃꯨꯡꯗꯒꯤ ꯍꯩ ꯅꯃꯥꯅ ꯍꯪꯂꯤꯕꯁꯤ ꯍꯥꯟꯅ ꯈꯨꯝꯃꯨꯗꯅ ꯑꯗꯨꯗꯤ ꯅꯪꯅ ꯈꯪꯅꯖꯕ ꯂꯩꯇ꯭ꯔꯒꯗꯤ ꯅꯃꯥꯒ ꯑꯩꯒꯅ ꯁꯤꯟꯕꯁꯦ ꯅꯪꯁꯨ ꯌꯥꯔꯣꯀꯣ ꯄꯥꯕ ꯍꯣꯏꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯏꯃꯥ ꯆꯥꯛ ꯊꯤ ꯂꯣꯏꯔꯒ ꯀꯧꯔꯣ ꯑꯩ ꯊꯣꯡꯒꯥꯜꯗ ꯂꯩꯔꯨꯒꯦ ꯍꯣꯏ ꯂꯥꯞꯅꯗꯤ ꯆꯠꯈ꯭ꯔꯅꯨꯀꯣ ꯏꯀꯥꯏꯔꯤ ꯃꯥꯜꯂꯦꯅꯦꯍꯦ ꯃꯣꯏ ꯃꯄꯥ ꯑꯁꯤꯁꯨ ꯍꯦꯛꯇ ꯌꯥꯎꯁꯤꯜꯂꯛꯏ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯈꯪꯅꯕꯃꯛꯇꯗ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯍꯪꯕꯗꯨ ꯈꯨꯝꯕ꯭ꯔꯣ ꯑꯩꯅ ꯑꯃꯨꯛ ꯍꯪꯕꯗ ꯍꯥꯏꯔꯝꯃꯤꯕꯗꯨꯅꯤ ꯃꯣꯏ ꯃꯄꯥꯗ ꯀꯤꯕ ꯍꯪꯒꯣꯏꯕ ꯑꯃ ꯌꯥꯎꯕꯒꯤ ꯍꯥꯏꯔꯝꯂꯤꯕ ꯑꯗꯣ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯃꯔꯨꯞ ꯃꯦꯘ ꯍꯣꯏꯗ ꯆꯠ ꯇꯥꯔꯤꯌꯦ
ꯀꯩꯗꯧꯕꯅꯣ ꯃꯣꯏꯗꯗꯤ ꯆꯥ ꯊꯛꯄꯔꯣ? ꯑꯗꯨꯅ ꯐꯔꯦꯗ. ꯌꯨꯝꯗ ꯆꯤꯅꯤ ꯇꯤꯡꯗꯅꯕ ꯃꯤꯒꯤꯗ ꯊꯛꯄꯅ ꯐꯩ. ꯑꯩꯕꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯑꯔꯦꯝ ꯑꯄꯥ ꯌꯥꯝꯅ ꯊꯛꯄ ꯆꯥꯕ ꯄꯥꯝꯕꯅꯤꯅ. ꯑꯩꯅ ꯆꯠꯇꯣꯏꯁꯦ ꯃꯦꯘꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯌꯥꯎꯕꯗꯣ ꯑꯩꯅ ꯀꯨꯏꯔꯕꯅꯤ ꯏꯃꯧ ꯑꯣꯏꯖꯒꯦꯅ ꯀꯟꯁꯤꯜꯂꯒ ꯊꯝꯂꯤꯁꯦ. ꯃꯦꯘꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯕꯅꯤ. ꯑꯗꯨꯗꯤ ꯃꯁꯛ ꯃꯇꯧꯒ ꯌꯥꯝ ꯐꯖꯗꯥꯏꯅꯦ, ꯏꯪ ꯌꯥꯝ ꯇꯞꯄꯅꯤ. ꯃꯥꯅ ꯏꯃꯧ ꯑꯣꯏꯔꯗꯤ ꯏꯃꯨꯡꯁꯦ ꯈꯔꯗꯤ ꯏꯪꯂꯅꯤ. ꯍꯣꯏꯅꯦ, ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯄꯥꯝꯂꯤꯁꯦ. ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯨ ꯇꯞꯄꯤ, ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯕ ꯅꯠꯇꯦ. ꯍꯧꯖꯤꯛꯄꯨ ꯆꯠꯂꯨꯁꯤꯔꯅꯦ ꯑꯩꯕꯣ? ꯊꯨꯃꯟꯗ꯭ꯔꯣ ꯃꯣꯏ ꯃꯄꯥꯒꯤꯗꯨꯗꯤ? ꯊꯨꯕꯁꯤꯅ ꯐꯗꯣꯏꯔꯥ ꯈꯪꯗꯦꯗ. ꯑꯉꯥꯡꯗꯣ ꯐꯕꯅꯤꯅ ꯃꯤꯅꯒ ꯐꯥꯈ꯭ꯔꯦ ꯏꯆꯥꯅꯨꯄꯤꯗꯣ ꯀꯥꯏꯅ ꯍꯥꯏꯔꯛꯂꯕꯗꯤ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯤꯅꯦ. ꯏꯁ ꯚꯥ ꯐꯔꯤꯕ. ꯑꯁꯨꯝꯅ ꯅꯣꯡꯉꯥꯟꯕꯒ ꯃꯄꯥꯗꯣ ꯃꯦꯘꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯏꯃꯨꯡ ꯑꯅꯤꯁꯨ ꯌꯥꯅꯔꯝꯃꯤ. ꯃꯦꯘꯒꯤ ꯃꯆꯥꯅꯨꯄꯤꯅꯁꯨ ꯌꯥꯔꯝꯃꯤ. ꯃꯉꯥꯜꯒꯤ ꯃꯄꯥ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯥꯛꯂꯦ. ꯀꯩ ꯍꯥꯏꯅꯔꯒꯦ ꯃꯣꯏ ꯃꯄꯥ? ꯕꯥꯔꯇꯣꯟ ꯅꯝꯕꯕꯨ ꯌꯥꯔꯕꯅꯤ. ꯀꯥꯟꯅꯗꯦ ꯃꯃꯥ. ꯃꯤ ꯃꯁꯤꯡ ꯏꯁꯤ. ꯀꯅꯥ ꯀꯅꯥ ꯕꯥꯔꯇꯣꯟ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ? ꯅꯆꯥꯅꯨꯄꯥꯗꯤ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯣ? ꯃꯣꯏ ꯃꯄꯥ ꯍꯧꯒꯠꯄꯒ ꯅꯆꯥꯅꯨꯄꯥꯁꯨ ꯍꯧꯒꯠꯈ꯭ꯔꯦ. ꯀꯔꯥꯏꯗꯕꯨ ꯊꯣꯛꯈꯤꯕꯅꯣ ꯈꯪꯗꯦ. ꯃꯁꯥꯒꯗꯣ ꯌꯥꯝꯅ ꯅꯥꯟꯈꯤꯕꯅꯤ. ꯑꯩꯒꯤ ꯏꯆꯥ ꯑꯇꯣꯝꯕꯗꯤ ꯍꯥꯟꯅꯗꯒꯤ ꯅꯥꯜꯂꯤ ꯀꯩꯅꯣ. ꯑꯣ, ꯉꯁꯤꯅ ꯍꯦꯟꯅ ꯅꯥꯜꯂꯦ ꯍꯥꯏꯕ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯣ? ꯅꯥꯟꯖꯁꯅꯨ. ꯃꯥꯅ ꯅꯥꯟꯗꯅ ꯌꯨꯉꯥꯎꯕꯁꯤꯒ ꯑꯔꯤꯛꯄ ꯑꯁꯤꯒꯅ ꯅꯥꯟꯒꯗ꯭ꯔꯣ? ꯅꯨꯡꯉꯥꯏꯔꯦ. ꯏꯃꯧ ꯅꯨꯄꯤ ꯑꯃꯗ ꯐꯣꯔꯁꯥ ꯆꯠꯂꯦꯗꯅ. ꯑꯃꯗꯤ ꯂꯥꯛꯇꯣꯔꯤꯁꯦ ꯂꯥꯏꯔꯦꯝꯕꯤꯒ ꯆꯞ ꯃꯥꯟꯅꯗꯣꯏꯅꯤ. ꯂꯦꯟꯅꯒꯦ ꯃꯧ ꯑꯅꯤꯁꯤꯒꯤ ꯃꯃꯥꯡꯗ. ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯉꯥꯜ ꯉꯁꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ. ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯦ. ꯃꯄꯥꯅ, ꯃꯃꯥ, ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯕꯨ ꯀꯥꯏ ꯆꯠꯅꯤ ꯍꯥꯏꯔꯝꯒꯦ? ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯕ ꯂꯥꯛꯑꯝꯕ꯭ꯔꯣ? ꯂꯥꯛꯑꯝꯗꯦꯅꯦ. ꯀꯗꯥꯏꯗꯕꯨ ꯆꯠꯂꯤꯕꯅꯣ? ꯍꯣꯏ ꯃꯥꯏꯁꯨ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦꯅꯦ. ꯅꯆꯥꯅꯨꯄꯥ ꯑꯍꯜꯗ ꯑꯃꯨꯛꯇ ꯍꯥꯏꯔꯒ ꯊꯤꯍꯜꯂꯨꯒꯦ. ꯑꯆꯧꯕ, ꯇꯥꯕ꯭ꯔꯣ ꯅꯪꯕꯨ ꯏꯃꯥꯅ ꯀꯧꯔꯤꯁꯤꯕꯣ? ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯅꯆꯥꯅꯨꯄꯥꯗꯤ ꯍꯜꯂꯛꯇ꯭ꯔꯤꯅꯦ. ꯃꯉꯥꯜꯗꯣ ꯑꯌꯨꯛꯇꯒꯤ ꯊꯣꯛꯈꯤꯕꯅꯤ. ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇꯦꯅꯦ. ꯑꯆꯧꯕ ꯂꯩꯔꯗꯤ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯊꯣꯛꯂꯒ ꯊꯤꯍꯜꯂꯨꯁꯤꯔꯥ ꯍꯥꯏꯒꯦ ꯇꯧꯕꯅꯤ. ꯑꯣ, ꯅꯆꯥꯅꯨꯄꯥ ꯑꯍꯜꯁꯨ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯌꯦ. ꯄꯥꯕꯗ ꯑꯃꯨꯛꯇ ꯊꯤꯍꯟꯕꯤꯔꯨꯒꯦꯔꯥꯅ ꯍꯥꯏꯒꯦ ꯇꯧꯔꯝꯃꯤꯅꯦ ꯑꯩꯁꯨ. ꯈꯣꯟꯗꯥꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗ. ꯈꯪꯅꯤꯗꯅ ꯏꯃꯧ ꯑꯇꯣꯝꯕꯤ ꯂꯥꯛꯂꯀꯥꯟꯗꯗꯤ. ꯃꯃꯥꯅ ꯍꯥꯏꯔꯛꯏ. ꯍꯣꯏ, ꯌꯥꯔꯦ. ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯕ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯦ. ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯄꯥꯈꯠꯄꯅ ꯂꯩꯀꯥꯏꯗ ꯊꯣꯛꯂꯒ ꯍꯪꯉꯤ ꯃꯥꯒ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡꯗ. ꯃꯆꯥꯅꯨꯄꯥ ꯑꯍꯜꯒ ꯌꯥꯏꯃꯒꯗꯤ ꯌꯨ ꯐꯨꯜꯗ ꯊꯛꯇꯨꯅ ꯇꯨꯝꯈ꯭ꯔꯦ. ꯃꯃꯥꯗꯤ ꯀꯞꯄ ꯍꯧꯔꯦ. ꯃꯆꯥ ꯉꯥꯏꯅ ꯅꯣꯡ ꯉꯥꯟꯈꯤꯕ ꯈꯪꯍꯧꯗꯦ. ꯃꯉꯥꯜꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨ ꯑꯍꯜ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯣꯛꯃꯤ ꯆꯦꯜꯂꯛꯂꯝꯃꯤ. ꯃꯥꯃꯥ, ꯏꯅꯦ, ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯕꯤꯒꯦ. ꯅꯣꯏꯅ ꯋꯥꯔꯤꯗꯣ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯔꯝꯗꯥꯏꯒꯤ ꯄꯥꯎꯅꯤ. ꯃꯉꯥꯜꯗꯣ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄ ꯑꯣꯏꯔꯝꯃꯦ. ꯏꯕꯨꯡꯉꯣ, ꯇꯝꯒꯗꯕ ꯄꯥꯎꯗꯨ ꯇꯝꯃꯨꯅꯦ, ꯈꯗꯥꯡꯗꯣ ꯅꯣꯝꯂꯒ ꯂꯩꯕꯒꯤ ꯃꯍꯨꯠꯇ. ꯄꯥꯎꯁꯤ ꯇꯝꯗꯕꯤꯗ ꯆꯠꯈꯤꯗꯣꯏꯅꯤꯀꯣ, ꯏ ꯀꯥꯔꯛꯇꯅ. ꯃꯥꯃꯁꯦ ꯃꯊꯥ ꯁꯥꯔꯝꯕꯒꯤ ꯄꯉꯥꯡ ꯉꯥꯡꯂꯤꯕꯅꯤ. ꯁꯥꯎꯅꯨ. ꯃꯉꯥꯜꯒꯤ ꯄꯥꯎꯗꯣ ꯇꯝꯃꯨ ꯏꯕꯨꯡꯉꯣ. ꯑꯣ, ꯃꯉꯥꯜꯗꯣ ꯅꯨꯄꯤ ꯆꯦꯜꯂꯦ. ꯅꯨꯄꯤꯗꯨꯁꯨ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯅꯦ. ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄ ꯃꯥꯜꯂꯦ. ꯃꯗꯥꯎ ꯌꯥꯏꯌꯦ ꯃꯉꯥꯜꯗꯤ. ꯀꯔꯤ ꯍꯥꯏꯕ? ꯃꯉꯥꯜ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯕ? ꯑꯩ ꯀꯣꯛ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ. ꯃꯣꯏ ꯃꯄꯥ, ꯏꯕꯨꯡꯉꯣ, ꯃꯥꯃꯁꯦ ꯋꯥꯟꯊꯈ꯭ꯔꯦꯅꯦꯍꯦ. ꯑꯃꯨꯛꯇ ꯂꯥꯎꯅꯤꯍꯦ. ꯀꯩꯅꯣ, ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯇꯥꯕ ꯌꯥꯗꯕ꯭ꯔꯣ ꯃꯥꯃꯁꯦ? ꯀꯔꯥꯏꯗꯒꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕꯅꯣ? ꯀꯥꯏꯗ ꯂꯩ ꯍꯥꯏꯒꯦ? ꯃꯥꯕꯨ ꯅꯨꯄꯤꯗꯨꯅ ꯀꯥꯏꯗꯩꯅꯦ ꯍꯥꯏꯒꯦꯃꯦ? ꯍꯣꯇꯦꯜꯗ ꯂꯩ ꯃꯥꯜꯂꯦ ꯃꯣꯏ ꯑꯅꯤꯗꯣ. ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯏꯝꯐꯥꯜꯗꯩꯅꯤ, ꯁꯤꯡꯖꯃꯩ ꯆꯤꯉꯥ ꯃꯈꯥꯗꯩꯅꯤ ꯍꯥꯏ. ꯑꯗꯣ ꯏꯅꯦ, ꯃꯉꯥꯜꯁꯦ ꯗꯥꯎꯗꯤ ꯌꯥꯝ ꯌꯥꯏꯕꯣ. ꯅꯨꯄꯤꯗꯨꯅ ꯃꯉꯥꯜꯗꯒꯤ ꯆꯍꯤ 5 ꯍꯜꯂ ꯃꯥꯜꯂꯦ. ꯅꯨꯄꯤꯗꯨꯅ ꯆꯍꯤ 5 ꯍꯜꯂꯦ ꯍꯥꯏꯕ? ꯃꯃꯥ ꯑꯗꯨꯁꯨ ꯋꯥꯟꯊꯈ꯭ꯔꯦ. ꯏꯅꯦꯁꯨ ꯋꯥꯟꯊꯈ꯭ꯔꯦꯅꯦ. ꯑꯗꯨ ꯌꯧꯔꯗꯤ ꯈꯪꯗ꯭ꯔꯦꯗ, ꯑꯩ ꯆꯠꯂꯦ. ꯍꯣꯔꯦꯟ ꯁꯤꯔꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯅꯔꯛꯇꯅ.
ꯅꯨꯄꯥꯗꯨ ꯆꯠꯈ꯭ꯔꯦ ꯃꯃꯥꯒ ꯃꯄꯥꯒꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯃꯧ ꯑꯅꯤꯗꯨꯒ ꯃꯆꯥꯁꯤꯡꯒꯅ ꯂꯛꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯀꯞꯄꯦ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯑꯗꯨꯕꯨ ꯃꯤꯒꯤ ꯅꯨꯄꯤ ꯆꯦꯜꯂꯨꯔꯕꯅꯤꯅ ꯂꯨꯍꯣꯡꯕꯗ ꯇꯥꯔꯝꯃꯤ ꯃꯄꯥꯗꯤ ꯃꯦꯘꯒ ꯀꯧꯅꯈꯤꯗ꯭ꯔꯦ ꯊꯤꯅꯁꯨ ꯉꯥꯡꯕꯤꯔꯛꯂꯦ ꯃꯦꯘꯅ ꯂꯨꯍꯣꯡꯕꯁꯨ ꯅꯨꯄꯤ ꯃꯌꯨꯝꯅ ꯌꯥꯝꯅ ꯊꯨꯅ ꯍꯣꯡꯕ ꯄꯥꯝꯕꯗꯒꯤ ꯍꯣꯡꯂꯦ ꯊꯥ ꯑꯃꯃꯨꯛꯇꯤ ꯃꯧ ꯑꯇꯣꯝꯕꯤꯗꯨ ꯁꯨꯃꯥꯡ ꯋꯥꯏꯒ ꯇꯩꯗꯨꯅ ꯗꯨꯛꯀ ꯊꯥꯗꯨꯅ ꯏꯪ ꯇꯞꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯤꯒꯤ ꯃꯄꯥꯝꯒꯤ ꯃꯤ ꯇꯣꯏꯅ ꯂꯥꯛꯄꯗꯒꯤ ꯃꯉꯥꯜꯒ ꯃꯥꯒꯤ ꯅꯨꯄꯤꯗꯨꯒ ꯅꯨꯄꯤ ꯃꯄꯥꯝꯗ ꯇꯣꯏꯅ ꯆꯠꯄ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯊꯦꯡꯅ ꯍꯜꯂꯛꯄ ꯍꯧꯔꯛꯂꯦ ꯃꯄꯥꯅ ꯆꯥꯛꯇꯣ ꯅꯪꯅ ꯊꯣꯡꯗꯣꯏ ꯑꯣꯏꯔꯝꯅꯤ ꯅꯃꯧ ꯅꯨꯄꯤꯒ ꯅꯆꯥꯅꯨꯄꯥꯒꯗꯤ ꯑꯥꯗ ꯆꯥꯔꯒ ꯂꯥꯛꯀꯗꯕ ꯑꯣꯏꯔꯝꯒꯅꯤꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯁꯤꯅꯗꯤ ꯆꯥꯛꯁꯦ ꯑꯩꯅ ꯊꯣꯡꯕ ꯇꯥꯕꯅꯤ ꯀꯔꯤ ꯌꯦꯟꯁꯥꯡꯕꯨ ꯊꯣꯡꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯦ ꯒ꯭ꯌꯥꯟꯗꯤ ꯌꯥꯝꯅ ꯇꯥꯈꯤꯕꯅꯤꯀꯣ ꯅꯤꯁꯥ ꯄꯁꯥ ꯆꯥꯗꯦ ꯋꯥ ꯀꯌꯥ ꯉꯥꯡꯒꯟꯗꯦ ꯃꯁꯥ ꯅꯥꯟꯕ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕ ꯑꯁꯤꯗꯤ ꯍꯣꯃꯣ ꯇꯨꯃꯤꯟ ꯂꯩꯌꯨꯕ ꯅꯃꯧ ꯅꯨꯄꯤ ꯍꯣꯏ ꯍꯜꯂꯛꯄ ꯃꯥꯜꯂꯤ ꯍꯜꯂꯛꯑꯕꯣ ꯅꯣꯏꯕꯣ ꯏꯃꯥꯅꯅꯦ ꯅꯣꯏ ꯑꯥꯗ ꯆꯥꯔꯛꯂꯗ꯭ꯔꯥ ꯍꯥꯏꯗꯅꯅꯦ ꯅꯄꯥ ꯏꯕꯥꯅꯤꯒꯤ ꯆꯥꯛ ꯊꯣꯡꯒꯦ ꯇꯧꯔꯝꯕꯅꯤ ꯐꯔꯦ ꯅꯣꯏ ꯂꯥꯛꯄ ꯏꯃꯥꯁꯦ ꯍꯛꯆꯥꯡꯒ ꯉꯝꯗꯕꯅꯦ ꯆꯥꯛ ꯊꯣꯡꯅꯅꯕ ꯋꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯉꯥꯜꯅ ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯁꯦ ꯃꯁꯥ ꯉꯝꯗꯕꯅꯤ ꯏꯃꯥꯅ ꯑꯣꯏꯅ ꯑꯗꯨꯝ ꯊꯣꯡꯕꯤꯔꯣ ꯍꯥ ꯏꯃꯧꯗꯤ ꯀꯔꯤ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯕ ꯒꯥꯔꯤ ꯇꯣꯡꯕꯩꯅꯦ ꯏꯃꯥ ꯃꯥ ꯉꯥꯛꯇ ꯍꯤꯐꯟꯒꯦ ꯃꯄꯥꯅ ꯃꯉꯥꯜ ꯍꯥꯎ ꯄꯥꯕ ꯏꯃꯧꯗꯣ ꯃꯁꯥ ꯉꯝꯗ꯭ꯔꯕꯗꯤ ꯆꯪꯂꯒ ꯃꯈꯣꯡ ꯃꯈꯨꯠꯇꯣ ꯈꯔ ꯄꯥꯏꯕꯤꯌꯨꯗꯅ ꯍꯣꯏ ꯄꯥꯕ ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯦ ꯑꯣ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯀꯩꯗꯧꯔꯦ ꯏꯃꯥ ꯆꯥꯛꯇꯣ ꯑꯩꯅ ꯑꯣꯏꯅ ꯊꯣꯡꯉꯔꯣ ꯏꯃꯥ ꯍꯣ ꯇꯥꯕ꯭ꯔꯣ ꯀꯥꯗ ꯑꯃꯨꯛꯇ ꯆꯪꯕꯤꯔꯛꯑꯣ ꯈꯔ ꯊꯨꯅ ꯑꯣ ꯂꯩ ꯏꯃꯥ ꯆꯥꯛꯇꯣ ꯑꯗꯨꯝ ꯊꯣꯡꯉꯣꯀꯣ ꯃꯉꯥꯜ ꯀꯥꯗ ꯆꯦꯟꯁꯤꯟꯈꯤ ꯃꯃꯥꯗꯣ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯐꯝꯊꯈ꯭ꯔꯦ ꯏꯆꯥ ꯑꯍꯜ ꯌꯨ ꯉꯥꯎꯕ ꯁꯨꯅꯤꯡꯗꯕ ꯌꯥꯏꯃꯅ ꯑꯗꯥ ꯃꯣꯔꯥ ꯑꯇꯣꯝꯕꯅ ꯗꯕꯜ ꯃꯣꯔꯥ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥ ꯉꯥꯛꯇꯅꯤꯀꯣ ꯇꯥꯕ꯭ꯔꯥ ꯃꯃꯥ ꯆꯥꯛ ꯊꯣꯡꯕ ꯌꯥꯔꯣꯏ ꯆꯪꯉꯣ ꯐꯃꯨꯡꯗ ꯊꯨꯅ ꯃꯄꯥꯅ ꯃꯃꯥꯗ ꯆꯥꯛ ꯊꯣꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯣꯡꯍꯟꯗ꯭ꯔꯦ ꯁꯣꯝꯗꯅ ꯃꯉꯥꯜꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯂꯥꯝꯂꯦ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯂꯤ ꯃꯉꯥꯜꯗ ꯆꯥꯛ ꯊꯣꯡꯗ꯭ꯔꯕꯣ ꯑꯩꯈꯣꯏ ꯃꯥꯁꯤꯕꯣ ꯏꯃꯥ ꯇꯨꯝꯈ꯭ꯔꯕꯣ ꯀꯩꯗꯧꯔꯦ ꯅꯨꯄꯤ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕ꯭ꯔꯣ ꯍꯣꯏ ꯄꯥꯕ ꯅꯃꯧ ꯅꯨꯄꯤꯁꯦ ꯆꯥꯛ ꯂꯥꯝꯃꯦ ꯏꯃꯥꯗꯤ ꯄꯥꯕ ꯅꯃꯥ ꯃꯁꯥ ꯉꯝꯗꯦꯅ ꯇꯨꯝꯈ꯭ꯔꯕꯅꯤ ꯑꯁ ꯀꯩ ꯑꯣꯏ ꯉꯝꯗ꯭ꯔꯤꯅꯣ ꯏꯃꯥꯕꯨ ꯄꯥꯕ ꯒꯥꯔꯤ ꯇꯣꯡꯗꯕꯒꯤ ꯉꯝꯗꯕꯅꯤ ꯅꯪ ꯍꯦꯛ ꯊꯣꯡꯗꯣꯛꯄꯤꯔꯣ ꯇꯜꯂꯒ ꯍꯌꯦꯡ ꯆꯥꯔꯣ ꯀꯩꯅꯣ ꯒꯥꯔꯤ ꯇꯣꯡꯗꯕꯒꯤꯕꯨ ꯅꯥꯅꯕ꯭ꯔꯣ ꯑꯩꯒꯤ ꯅꯨꯄꯤꯕꯨꯗꯤ ꯇꯣꯡꯕꯩꯅꯦ ꯑꯁ ꯒ꯭ꯌꯥꯟꯒ ꯇꯥꯗꯦꯗ ꯑꯩ ꯊꯣꯡꯉꯒꯦ ꯑꯣ ꯇꯥꯕ꯭ꯔꯣ ꯈꯔ ꯊꯨꯅ ꯑꯃꯨꯛꯇ ꯆꯪꯕꯤꯔꯛꯑꯣ ꯑꯣ ꯂꯥꯛꯑꯦ ꯕꯥꯕꯥ ꯆꯥꯛ ꯃꯩ ꯑꯃꯨꯛꯇ ꯊꯥꯒꯠꯄꯤꯔꯛꯀꯦꯔꯣ ꯑꯩ ꯂꯥꯛꯀꯦ ꯑꯃꯨꯛ ꯑꯣ ꯃꯉꯥꯜ ꯂꯥꯛꯇ꯭ꯔꯤꯕꯣ ꯂꯥꯛꯑꯦ ꯑꯩꯒꯤ ꯏꯆꯥ ꯃꯉꯥꯜꯁꯤꯗꯤ ꯄꯨꯡ ꯃꯥꯡꯂꯦꯗꯅ ꯑꯣ ꯃꯗꯨꯒꯤ ꯐꯅꯦꯛꯅ ꯐꯖꯅ ꯀꯨꯞꯈ꯭ꯔꯦꯅꯦ ꯁꯤꯗꯤ ꯀꯟꯕ ꯉꯝꯃꯔꯣꯏ ꯃꯄꯥ ꯑꯩꯉꯣꯟꯗ ꯋꯥ ꯐꯥꯎꯕ ꯍꯪꯒꯠꯅ ꯈꯨꯝꯕ ꯉꯝꯗꯕ ꯃꯥꯅ ꯄꯥꯕ ꯆꯥꯛ ꯃꯩ ꯊꯥꯒꯠꯄꯤꯔꯛꯑꯣꯅꯦ ꯑꯗꯨꯁꯨ ꯃꯇꯨ ꯆꯥꯛ ꯂꯥꯝꯕꯒꯤ ꯑꯩꯕꯨ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯕꯅ ꯐꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯂꯤꯆꯩ ꯑꯁꯤ ꯁꯤꯖꯤꯟꯅꯕꯅ ꯐꯒꯗꯧꯔꯤꯕ ꯖꯥꯠꯂꯥ ꯃꯉꯥꯜꯗꯣ ꯃꯧ ꯑꯇꯣꯝꯕꯤꯅ ꯏꯁꯧ ꯍꯥꯏꯐꯦꯠ ꯂꯥꯡꯈꯤ ꯆꯥꯛ ꯊꯣꯡꯗꯦ ꯍꯥꯏꯗꯨꯅ ꯃꯉꯥꯜ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯡ ꯍꯥꯡꯗꯨꯅ ꯊꯣꯛꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯩꯀꯩꯅꯣ ꯈꯔ ꯂꯩꯔꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯆꯥꯃꯤꯟꯅꯕꯒꯤ ꯃꯈꯣꯜ ꯃꯄꯥꯅ ꯇꯥꯔꯤ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯀꯦꯅꯕꯁꯨ ꯑꯩꯕꯨ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯅꯦ ꯍꯩꯍꯩꯗꯦꯅꯤꯍꯦ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯍꯩꯗꯕ ꯎꯍꯩꯗꯕꯅ ꯌꯣꯝꯂꯕ ꯀꯥꯟꯁꯤꯗ ꯍꯩꯍꯩꯗꯕ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯔꯤꯕ꯭ꯔꯅꯦ ꯃꯃꯥ ꯍꯌꯦꯡꯗꯒꯤꯗꯤ ꯇꯣꯉꯥꯟꯅ ꯆꯥꯅꯔꯁꯤ ꯑꯗꯨꯅ ꯋꯥꯕ ꯈꯔ ꯐꯒꯗꯕ ꯃꯥꯜꯂꯤ ꯃꯔꯤꯒꯤ ꯁꯦꯕꯥ ꯇꯧꯕꯕꯨꯗꯤ ꯏꯕꯥꯅꯤ ꯈꯛꯀꯤ ꯇꯣꯉꯥꯟꯅ ꯆꯥꯕꯁꯤꯅ ꯐꯩ ꯀꯣꯟꯁꯨ ꯌꯥꯝꯗꯕ ꯃꯤꯅ ꯅꯣꯛꯅꯅꯕꯔꯣ ꯅꯣꯛꯅꯕꯗꯤ ꯀꯨꯏꯔꯦꯗ ꯃꯃꯥ
ꯅꯣꯛꯅꯔꯤꯕ ꯃꯣꯏꯁꯨ ꯊꯕꯛ ꯂꯩꯇꯕ ꯃꯤ ꯉꯥꯛꯇꯅꯤ, ꯑꯗꯨꯒꯤꯗꯤ ꯋꯥꯔꯨꯅꯨ꯫ ꯑꯁꯨꯝꯅ ꯄꯣꯊꯥꯈ꯭ꯔꯦ ꯑꯍꯤꯡꯁꯤꯃ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯆꯔꯥ ꯍꯦꯟꯗꯨꯅ꯫ ꯅꯣꯡꯉꯥꯟꯕꯒ ꯃꯃꯥꯒ ꯃꯄꯥꯒꯅ ꯍꯥꯏꯔꯛꯇ꯭ꯔꯤꯉꯩꯗ ꯃꯉꯥꯜꯅ, "ꯏꯃꯥ, ꯑꯩꯗꯣ ꯃꯇꯝ ꯈꯔ ꯀꯔꯤꯅꯣ ꯍꯥꯏꯕꯕꯣ? ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯣ ꯐꯖꯅ ꯍꯥꯏꯌꯨ ꯃꯉꯥꯜ꯫ ꯏꯃꯧ ꯅꯨꯄꯤꯗꯨꯕꯨ ꯅꯥꯕ ꯐꯔꯕꯣ?" "ꯐꯔꯦ ꯃꯥ." "ꯑꯗꯨꯗꯤ ꯆꯥꯛ ꯊꯣꯡꯅꯕ ꯍꯥꯏꯕꯗꯅ ꯊꯦꯡꯉꯦ ꯃꯇꯝꯁꯦ. ꯅꯄꯥꯗꯣ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯝꯃꯅꯤ, ꯉꯔꯥꯡꯁꯨ ꯆꯥꯗꯦ." "ꯏꯃꯥ, ꯅꯃꯧ ꯅꯨꯄꯤꯒ ꯑꯩꯒꯗꯣ ꯑꯥꯗ ꯃꯧ ꯑꯇꯣꯝꯕꯤ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯏ." "ꯀꯩꯅꯣ, ꯃꯧ ꯍꯧꯒꯠꯇ ꯉꯥꯏꯔꯤꯕꯣ? ꯄꯨꯡ 9 ꯇꯥꯗꯧꯔꯕ ꯐꯥꯎꯕ ꯇꯨꯝꯂꯕꯗꯤ?" "ꯏꯃꯥ, ꯃꯣꯏ ꯃꯄꯥꯟ ꯂꯝꯗꯗꯤ ꯄꯨꯡ 10 ꯐꯥꯎꯕ ꯇꯨꯝꯅꯩ ꯍꯥꯏ." "ꯁꯤꯗꯤ ꯃꯣꯏ ꯃꯄꯥꯟ ꯂꯝꯗꯣ ꯅꯠꯇꯦꯗꯅ." "ꯑꯩꯅ ꯍꯥꯏꯌꯣ ꯍꯥꯏꯕꯗꯣ ꯏꯃꯥꯗ ꯍꯥꯏꯈ꯭ꯔꯕꯣ?" "ꯍꯥꯏꯗ꯭ꯔꯤ, ꯍꯥꯏꯗꯣꯔꯦ, ꯍꯥꯏꯕ ꯍꯧꯔꯦ." "ꯀꯔꯤꯅꯣ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯗꯨꯕꯣ?" "ꯏꯃꯥ, ꯅꯆꯥꯅꯨꯄꯥꯒ ꯃꯇꯝ ꯈꯔ ꯏꯄꯥꯝꯗ ꯂꯩꯔꯨꯒꯦ. ꯁꯤꯗ ꯂꯩꯔꯒ ꯁꯦꯟꯁꯨ ꯊꯣꯛꯇꯦ, ꯀꯩꯝꯁꯨ ꯇꯧꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ. ꯑꯥꯗ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯀꯩꯅꯣ ꯁꯦꯟ ꯊꯣꯛꯄ ꯌꯥꯕ ꯑꯃꯠꯇ ꯌꯦꯡꯂꯨꯈꯤꯒꯦ." ꯃꯄꯥ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ꯫ ꯃꯧ ꯑꯍꯜꯒ ꯌꯥꯏꯃꯒꯗꯤ ꯇꯨꯃꯤꯟꯅ ꯋꯥꯔꯤ ꯇꯥꯔꯤ꯫ "ꯃꯧ ꯑꯅꯤ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤ ꯌꯦꯡꯉꯨꯅꯦꯍꯦ, ꯐꯛꯂꯥꯡ ꯑꯁꯤꯗ ꯃꯅꯥ ꯑꯁꯤ ꯅꯞꯁꯤꯜꯂꯒ ꯇꯧꯔꯤꯁꯦ. ꯋꯥꯔꯤ ꯇꯥꯔꯤꯕ ꯀꯥꯏꯗꯨꯅꯤꯅꯦ. ꯐꯤꯂꯝꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯂꯩꯔꯦꯗꯅ. ꯃꯧ ꯑꯇꯣꯝꯕꯤꯁꯤꯗꯤ ꯇꯨꯝꯕ ꯍꯧꯒꯠꯇ ꯉꯥꯏꯔꯤ ꯃꯥꯜꯂꯤꯅꯦꯍꯦ. ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯈ꯭ꯔꯁꯤꯔꯅꯦ? ꯇꯟꯈ꯭ꯔꯦꯗꯀꯣ ꯑꯣꯏꯕ. ꯀꯔꯤꯅꯣꯅꯦꯍꯦ, ꯁꯤꯗꯁꯨ ꯊꯕꯛꯀꯤ ꯊꯕꯛ ꯉꯥꯛꯇꯅꯤ. ꯏꯪꯈꯣꯜ ꯆꯥꯎꯅ ꯂꯩꯔꯤ, ꯃꯇꯝ ꯃꯇꯝꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯗꯨꯅ ꯁꯦꯟ ꯇꯥꯟꯕ ꯌꯥꯝꯅ ꯌꯥꯏ. ꯑꯗꯨ ꯅꯠꯇꯦ ꯍꯥꯏꯔꯁꯨ ꯂꯧꯁꯤꯡꯗꯣ ꯃꯄꯥꯒ ꯍꯣꯠꯅꯃꯤꯟꯅꯕ ꯌꯥꯏ. ꯂꯧ ꯂꯣꯛꯄ ꯂꯣꯏꯔꯒ ꯂꯧꯕꯨꯛꯇꯣ ꯁꯟ ꯇꯧꯔꯒ ꯈꯣꯏꯗꯣꯛꯄꯁꯨ ꯌꯥꯏ. ꯍꯋꯥꯏ ꯊꯔꯥꯛ ꯀꯣꯕꯤ ꯃꯔꯣꯏ ꯃꯌꯥꯝ ꯑꯃ ꯊꯥꯕ ꯌꯥꯏ. ꯏꯁꯤꯡ ꯂꯧꯐꯝ ꯆꯤꯡꯐꯝ ꯂꯣꯏꯅ ꯂꯩ." "ꯏꯁ, ꯑꯗꯨꯕꯨ ꯊꯕꯛ ꯀꯧꯕ꯭ꯔꯣ ꯏꯃꯥ? ꯈꯨꯠ ꯁꯥ ꯇꯞꯇꯥꯏ ꯃꯣꯠꯂꯒ ꯁꯤꯀꯤ ꯑꯅꯥ ꯐꯪꯕ ꯊꯕꯛꯇꯣ? ꯇꯥꯃꯣ, ꯅꯪ ꯀꯩ ꯈꯜꯂꯤꯅꯣ? ꯂꯩꯍꯧꯔꯒꯦ ꯍꯥꯏꯕ꯭ꯔꯣ? ꯂꯥꯛꯀꯦ ꯍꯥꯏꯕ꯭ꯔꯣ? ꯈꯜꯂꯣ, ꯑꯩ ꯂꯣꯏꯁꯤꯜꯂꯨꯔꯒꯦ." "ꯂꯥꯛꯇꯣꯏꯅꯦꯍꯦ." "ꯏꯕꯨꯡꯉꯣ ꯃꯉꯥꯜ, ꯀꯔꯤꯅꯣ ꯅꯣꯏꯅ ꯈꯜꯂꯤꯁꯤꯕꯣ? ꯑꯩꯁꯨ ꯅꯄꯥꯁꯨ ꯁꯣꯜꯂꯀꯥꯟꯁꯤꯗ ꯅꯣꯏ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕꯁꯤꯕꯣ?" "ꯀꯅꯥꯅꯣ? ꯀꯔꯥꯏ ꯆꯠꯄꯒꯤ ꯋꯥꯅꯣꯅꯦ ꯃꯃꯥ?" "ꯑꯁ, ꯈꯪꯉꯤꯍꯦ." ꯐꯛꯂꯥꯡꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯧ ꯑꯅꯤꯗꯨ ꯈꯪꯉꯤ꯫ ꯃꯉꯥꯜꯅ, "ꯏꯃꯥ, ꯑꯩ ꯂꯣꯏꯁꯤꯜꯂꯨꯒꯦ." ꯃꯃꯥꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯃꯄꯥꯗ ꯄꯥꯎ ꯇꯝꯃꯤ꯫ ꯃꯄꯥꯗꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ꯫ ꯃꯧ ꯑꯅꯤꯗꯨꯗꯤ ꯀꯂꯛ ꯄꯦꯟꯕꯒꯨꯝꯅ ꯅꯣꯛꯂꯤ ꯑꯁꯣꯝꯗ꯫ ꯃꯧ ꯑꯅꯤꯗꯨ ꯄꯨꯟꯁꯤꯟꯗꯨꯅ ꯅꯣꯛꯂꯤ, ꯋꯥꯔꯤꯗꯨ ꯇꯧꯗꯨꯅ꯫ ꯃꯉꯥꯜꯒ ꯃꯧ ꯑꯇꯣꯝꯕꯤꯒ ꯊꯣꯔꯛꯂꯦ꯫ "ꯑꯇꯣꯝꯕ, ꯅꯪꯁꯦ ꯏꯄꯥꯅ ꯅꯆꯤꯟ ꯅꯅꯥꯎꯁꯤꯡꯗꯒꯤ ꯅꯪꯅ ꯏꯐ ꯐꯩ, ꯃꯃꯥ ꯃꯄꯥ ꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤꯀꯣ. ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯆꯠꯂꯒꯦ ꯈꯜꯂꯕꯅꯤꯅ ꯆꯠꯂꯣ. ꯑꯗꯨꯒꯅꯦ, ꯍꯌꯦꯡ ꯋꯥꯔꯕ ꯃꯇꯝꯗ ꯅꯃꯥ ꯅꯄꯥꯒꯤ ꯃꯅꯥꯛꯇꯗꯤ ꯑꯃꯨꯛ ꯂꯥꯛꯇꯕ ꯑꯣꯏꯌꯨꯀꯣ. ꯆꯠꯂꯣ ꯆꯠꯂꯣ." "ꯕꯥꯕꯥ, ꯃꯇꯝ ꯈꯔ ꯈꯛꯇꯅꯤꯕ. ꯑꯩ ꯌꯨꯝꯗ ꯀꯩꯝ ꯇꯧꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ. ꯑꯥꯗꯗꯤ ꯊꯕꯛꯀꯤ ꯊꯕꯛ ꯉꯥꯛꯇꯅꯤ. ꯑꯩꯈꯣꯏꯁꯤꯅ ꯂꯋꯥꯏ ꯈꯨꯡꯒꯪꯁꯤꯗ ꯀꯃꯥꯏꯅꯕꯨ ꯂꯩꯔꯝꯃꯤꯅꯣ ꯈꯪꯗꯦ. ꯁꯤꯅꯅꯦ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯌꯨ ꯁꯨꯝ ꯊꯛꯂ ꯂꯩꯔꯤꯁꯦ, ꯊꯕꯛ ꯁꯨꯐꯝ ꯂꯩꯇꯕꯒꯤꯅꯤ." "ꯑꯩ ꯊꯣꯛꯑꯝꯃꯒꯦꯀꯣ." ꯁꯣꯝꯗꯅ ꯃꯧ ꯑꯍꯜꯒ ꯌꯥꯏꯃꯒꯅ ꯃꯧ ꯑꯇꯣꯝꯕꯤꯕꯨ ꯅꯣꯛꯅꯔꯤ꯫ "ꯏꯆꯦ, ꯑꯩꯈꯣꯏ ꯃꯉꯥꯜꯒꯤ ꯅꯨꯄꯤꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯝꯃꯅꯤ? ꯃꯥꯏ ꯃꯁꯛꯁꯦ ꯈꯨꯏꯔꯦ ꯍꯥꯏꯕ." "ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ. ꯑꯩꯗꯤ ꯑꯩꯈꯣই ꯏꯅꯦꯝꯕꯣꯛꯀ ꯂꯣꯡꯒꯥ ꯑꯣꯏꯔꯝꯗꯧꯕ ꯃꯥꯜꯂꯤ. ꯃꯥꯅ ꯐꯅ ꯀꯦꯔꯁꯨ ꯂꯥꯏꯕꯛ ꯑꯁꯦ ꯏꯁꯨꯞ ꯁꯨꯞꯄꯦꯕ." "ꯇꯥꯖꯥꯠꯂꯅꯤꯍꯦ, ꯃꯤꯠ ꯈꯥꯅ ꯌꯦꯡꯉꯛꯏꯁꯤꯕꯣ." "ꯇꯥꯔꯒ ꯀꯩꯗꯧꯔꯒꯦ ꯏꯆꯦ? ꯑꯁꯦꯡꯕ ꯍꯥꯏꯕꯕꯣ, ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ? ꯃꯁꯤꯕꯨ ꯑꯉꯥꯡ ꯌꯥꯎꯈꯤꯒꯗ꯭ꯔꯅꯦ?" "ꯈꯪꯗꯦ. ꯍꯅꯨꯕꯤꯅ ꯑꯉꯥꯡ ꯎꯅꯩ ꯍꯥꯏꯕꯁꯦ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯇꯥꯗ꯭ꯔꯤ ꯍꯥꯏꯕꯗꯨꯅꯤ." ꯊꯣꯡꯒꯥꯜꯗꯒꯤ ꯃꯧ ꯑꯇꯣꯝꯕꯤꯅ ꯂꯥꯎꯔꯛꯏ꯫ "ꯑꯣ, ꯂꯩꯍꯧꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯪ?" ꯃꯧ ꯑꯍꯜ ꯑꯗꯨꯅ, "ꯑꯣ ꯃꯉꯥꯜ, ꯅꯆꯦꯅ ꯀꯧꯔꯦ." "ꯏꯍꯦ, ꯅꯪ ꯅꯨꯄꯤꯅ ꯀꯧꯔꯦ." ꯁꯛꯇꯥꯁꯤꯡꯁꯤꯒ ꯃꯤꯒꯁꯨ ꯅꯣꯛꯅꯔꯤ. ꯂꯋꯥꯏ ꯅꯨꯄꯤ ꯈꯨꯖꯤꯟ ꯀꯛꯅꯤ ꯈꯪꯗꯕꯁꯤꯡꯁꯤꯗꯤ꯫ ꯃꯧ ꯌꯥꯏꯃꯅ, "ꯃꯉꯥꯜꯁꯦ ꯃꯥꯏ ꯅꯨꯄꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤꯀꯣ. ꯅꯨꯄꯤꯅ ꯍꯥꯏꯔꯤꯈꯩ ꯌꯥꯏꯀꯣ. ꯃꯇꯨꯡꯗꯒ ꯍꯨꯏꯅꯥꯎ ꯃꯆꯥꯒꯨꯝꯅ ꯃꯃꯩꯒ ꯐꯦꯠ ꯐꯦꯠ ꯍꯥꯏꯔꯒ ꯏꯟꯅꯩꯀꯣ."
ꯀꯔꯤ ꯕꯦꯇꯩꯃ ꯍꯧꯖꯤꯛꯀꯤꯗꯣ ꯂꯩꯍꯧꯔꯣꯀꯣ ꯑꯩ ꯆꯠꯂꯒꯦ ꯂꯥꯛꯑꯦ ꯂꯥꯛꯑꯦ ꯅꯔꯥꯏꯕꯛ ꯐꯩ ꯏꯇꯩꯃ ꯅꯣꯏ ꯃꯣꯏꯒꯤ ꯅꯨꯄꯥꯅ ꯑꯙꯥ ꯃꯣꯔꯥ ꯑꯣꯜꯍꯜꯂꯒ ꯊꯝꯃꯒ ꯑꯩꯅ ꯏꯝꯐꯥꯜ ꯅꯨꯄꯤꯒ ꯂꯧꯕꯁꯤꯗ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯅ ꯀꯜꯂꯛꯇꯅ ꯈꯟꯅꯕꯒꯁꯨ ꯍꯧꯔꯤ ꯃꯄꯥꯅ ꯊꯣꯔꯛꯂꯒ ꯍꯥꯏ ꯆꯠꯇꯣꯏ ꯑꯣꯏꯔꯗꯤ ꯆꯠꯈ꯭ꯔꯣ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯍꯦꯔꯣ ꯑꯃꯨꯛ ꯁꯥꯔꯝꯃꯅꯣ ꯅꯇꯨꯅ ꯑꯃꯨꯛ ꯐꯨꯕꯤꯕ ꯇꯥꯔꯦ ꯃꯉꯥꯜ ꯆꯠꯈ꯭ꯔꯦ ꯅꯨꯄꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯅꯨꯄꯤ ꯃꯄꯥꯝꯗ ꯐꯅ ꯀꯨꯏꯔꯦ ꯃꯉꯥꯜ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯅꯨꯄꯤ ꯃꯄꯥꯝꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯅꯤꯡꯉꯣꯜ ꯑꯅꯤꯗꯨꯒ ꯃꯌꯥ ꯅꯨꯄꯥꯒꯅ ꯍꯦꯛ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ ꯅꯣꯡꯃ ꯃꯉꯥꯜ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯃꯆꯥ ꯍꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯣꯠꯆꯩ ꯈꯔ ꯂꯧꯕ ꯂꯥꯛꯄ ꯃꯥꯒꯤ ꯁꯔꯨꯛ ꯂꯧ ꯏꯪꯈꯣꯜ ꯄꯥꯝꯕꯒꯤ ꯑꯣꯏꯔꯝꯂꯦ ꯃꯄꯥꯅ ꯏꯆꯥ ꯍꯜꯂꯛꯑꯦꯗꯅ ꯏꯃꯧꯗꯤ ꯏꯃꯧ ꯌꯥꯎꯔꯛꯇ꯭ꯔꯣ ꯅꯣꯏ ꯍꯜꯂꯔꯣꯏꯗꯕ ꯅꯠꯇ꯭ꯔꯣ ꯕꯥꯕꯥ ꯑꯩ ꯑꯃꯨꯛ ꯍꯟꯗꯣꯏꯅꯦ ꯄꯣꯠꯆꯩ ꯈꯔ ꯂꯧꯕ ꯂꯥꯛꯄꯅꯦ ꯑꯣ ꯑꯃꯨꯛ ꯍꯟꯅꯤ ꯍꯥꯏꯕ ꯅꯪꯒꯤ ꯄꯣꯠꯆꯩꯗꯤ ꯂꯧꯔꯕ꯭ꯔꯣ ꯍꯣꯏ ꯕꯥꯕꯥ ꯃꯃꯥꯗꯣ ꯃꯆꯥ ꯃꯉꯥꯜ ꯍꯜꯂꯛꯄ ꯑꯗꯨꯗ ꯍꯔꯥꯎꯅ ꯏꯪꯈꯣꯜꯗꯒꯤ ꯆꯦꯜꯂꯛꯏ ꯏꯆꯥ ꯃꯉꯥꯜ ꯂꯥꯛꯂꯦ ꯍꯥꯏꯕ ꯀꯔꯥꯏꯅꯣꯅꯦ ꯑꯣ ꯄꯣꯠꯌꯣꯝꯗꯨꯕꯨ ꯏꯃꯨꯡꯗ ꯊꯝꯂꯨꯔꯗꯅ ꯃꯉꯥꯜ ꯏꯆꯥ ꯋꯥꯔꯝꯃꯅꯤ ꯏꯃꯧꯗꯤ ꯀꯗꯥꯏꯅꯣ ꯏꯃꯥ ꯑꯩ ꯑꯃꯨꯛ ꯍꯟꯗꯣꯏꯅꯦ ꯄꯣꯠꯆꯩ ꯈꯔ ꯂꯧꯕ ꯂꯥꯛꯄꯅꯦ ꯑꯗꯣ ꯏꯃꯥ ꯕꯥꯕꯥ ꯑꯩꯗꯣ ꯑꯥꯗ ꯃꯇꯝ ꯈꯔꯒ ꯂꯩꯔꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛꯇꯣ ꯄꯤꯕꯤꯔꯣ ꯑꯩ ꯊꯕꯛ ꯑꯃꯒꯤ ꯁꯦꯟ ꯅꯝꯒꯗꯕꯅꯤ ꯊꯕꯛꯇꯨ ꯈꯜꯂꯒꯗꯤꯅꯦ ꯏꯃꯥ ꯅꯆꯥ ꯅꯨꯡꯉꯥꯏꯔꯗꯕꯅꯤꯅꯦ ꯃꯃꯥꯗꯣ ꯀꯞꯄꯤ ꯅꯤꯡꯕ ꯑꯃꯨꯛꯀ ꯀꯥꯏꯔꯝꯃꯤ ꯃꯉꯥꯜ ꯃꯥꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯂꯧꯐꯝ ꯁꯔꯨꯛꯇꯨ ꯌꯣꯜꯂꯒ ꯊꯕꯛꯀꯤ ꯁꯦꯜ ꯅꯝꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒꯗ ꯇꯛꯂꯝꯃꯤ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯅꯣꯡꯃꯗꯤ ꯃꯄꯥꯅ ꯃꯆꯤꯟ ꯃꯅꯥꯎ ꯂꯣꯏꯅ ꯀꯧꯗꯨꯅ ꯃꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯂꯧ ꯏꯪꯈꯣꯜꯁꯤꯡ ꯑꯗꯨ ꯁꯦꯡꯗꯣꯛꯂꯝꯂꯒꯦ ꯈꯜꯂꯝꯃꯤ ꯃꯉꯥꯜ ꯃꯥꯒꯤ ꯅꯨꯄꯤ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯌꯥꯝꯅ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯃꯆꯥꯁꯤꯡ ꯑꯗꯨ ꯅꯤꯡꯉꯣꯜ ꯑꯅꯤ ꯑꯗꯨꯗꯤ ꯀꯞꯂꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯑꯁꯨꯝꯅ ꯃꯥꯒꯤ ꯁꯔꯨꯛ ꯂꯣꯏꯅ ꯇꯝꯂꯝꯂꯦ ꯅꯤꯡꯉꯣꯜ ꯑꯅꯤꯒꯤꯁꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯀꯨꯁꯤ ꯇꯧꯅꯈ꯭ꯔꯦ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯃꯩ ꯃꯔꯛꯇ ꯐꯝꯗꯨꯅ ꯃꯆꯥꯁꯤꯡꯒꯤ ꯀꯟꯕ ꯉꯝꯗꯅ ꯇꯞꯅ ꯇꯞꯅ ꯇꯨꯝꯂꯛꯂꯤꯕ ꯄꯨꯟꯁꯤ ꯑꯗꯨ ꯀꯞꯇꯨꯅ ꯌꯦꯡꯂꯤ ꯑꯇꯣꯝꯕ ꯃꯥꯒꯤ ꯂꯧ ꯏꯪꯈꯣꯜ ꯌꯣꯟꯕꯒꯤ ꯂꯥꯛꯏ ꯃꯌꯨꯝꯗ ꯃꯌꯥꯝꯕ ꯑꯍꯜꯁꯨ ꯏꯪꯈꯣꯜ ꯃꯆꯦꯠ ꯃꯆꯦꯠ ꯌꯣꯟꯗꯨꯅ ꯉꯥꯎꯔꯤ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯁꯅꯥꯅ ꯌꯣꯝꯂꯦ ꯃꯌꯥꯝꯕ ꯑꯍꯜꯅ ꯑꯥꯏ ꯑꯩꯈꯣꯏ ꯅꯤꯡꯉꯣꯜ ꯃꯋꯥ ꯂꯥꯛꯏꯅꯦꯍꯦ ꯒꯥꯔꯤꯒꯤ ꯐꯖꯅ ꯊꯧꯕ ꯍꯩꯔꯤꯅꯦ ꯅꯤꯡꯉꯣꯜ ꯃꯋꯥꯁꯤꯗꯤ ꯇꯥꯆꯧꯒꯤꯁꯦ ꯈꯟꯅꯕ ꯍꯧꯔꯤꯔꯣ ꯑꯩꯉꯣꯟꯗ ꯍꯧꯖꯗꯦ ꯑꯩꯈꯣꯏꯗꯤ ꯂꯋꯥꯏ ꯃꯆꯥꯅꯤ ꯏꯝꯐꯥꯜ ꯃꯆꯥꯗꯒ ꯈꯟꯅꯕ ꯍꯧꯕꯒꯤ ꯄꯥꯡꯒꯜ ꯂꯩꯖꯗꯦꯀꯣ ꯍꯤꯗꯥꯛ ꯊꯛꯆꯤꯜꯂꯒ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯗꯅ ꯅꯨꯄꯤꯅ ꯉꯝꯕ ꯂꯋꯥꯏ ꯃꯆꯥ ꯏꯌꯥꯝꯕꯅꯤ ꯀ ꯍꯥꯏꯅꯤꯡꯗꯦ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯕꯒꯤ ꯊꯕꯛ ꯑꯃ ꯐꯪꯕꯗꯒꯤ ꯈꯣꯜꯀꯥꯁꯦ ꯋꯥꯎꯔꯦꯅꯦꯍꯦ ꯑꯩꯉꯣꯟꯗ ꯅꯨꯄꯤꯅ ꯉꯝꯕ ꯀꯥꯏꯅ ꯑꯣꯏ ꯑꯩꯗꯤ ꯍꯤꯗꯥꯛ ꯊꯛꯑꯁꯨ ꯉꯥꯎꯁꯤꯟꯅꯔꯁꯨ ꯏꯁꯥꯒꯤ ꯏꯔꯟ ꯏꯁꯥꯒꯤ ꯌꯨꯝ ꯑꯁꯦꯡꯕ ꯈꯪꯉꯕ ꯅꯪꯗꯧꯅ ꯅꯨꯄꯤ ꯃꯄꯥꯝꯗ ꯅꯨꯄꯤꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯀꯣꯏꯌꯦꯟ ꯏꯟꯅꯔꯒ ꯄꯥꯈꯣꯟ ꯈꯔ ꯆꯠꯂꯒ ꯈꯔ ꯆꯥꯕ ꯐꯪꯕ ꯃꯤꯗꯣ ꯅꯠꯇꯦꯅꯦꯍꯦ ꯅꯤꯡꯉꯣꯜ ꯃꯋꯥ ꯍꯦꯔꯣ ꯐꯥꯎꯗꯕꯣ ꯇꯥꯆꯧ ꯅꯪ ꯑꯗꯨ ꯌꯧꯔꯗꯤ ꯕꯦꯕꯥꯔ ꯀꯥꯏꯖꯕ ꯇꯥꯔꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯅꯝꯅꯩ ꯃꯇꯩꯃ ꯑꯍꯜꯒ ꯌꯥꯏꯃꯒꯅ ꯈꯥꯝꯃꯤ ꯃꯉꯥꯜꯅ ꯍꯤꯗꯥꯛ ꯉꯥꯎꯗꯕꯅꯤꯅ ꯃꯌꯥꯝꯕꯗꯨ ꯈꯔ ꯅꯝꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯆꯠꯈ꯭ꯔꯦ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯅꯤꯡꯉꯣꯜ ꯑꯅꯤ ꯑꯗꯨꯒꯤ ꯌꯨꯝꯗ ꯆꯠꯃꯤꯟꯅꯈꯤꯔꯝꯃꯤ ꯃꯉꯥꯜ ꯃꯥꯒꯤ ꯁꯔꯨꯛ ꯂꯧ ꯏꯪꯈꯣꯜ ꯑꯗꯨ ꯌꯣꯟꯈꯤꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯌꯥꯝꯕ ꯑꯍꯜ ꯌꯨ ꯊꯛꯄꯒꯤ ꯌꯥꯝ ꯀꯨꯏꯅ ꯅꯥꯕꯗꯒꯤ ꯃꯗꯨꯒꯤ ꯁꯅꯥ ꯂꯨꯄꯥ ꯀꯥꯏꯊꯣꯛꯇꯨꯅ ꯂꯥꯌꯦꯡꯂꯒ ꯂꯣꯏꯅ ꯃꯥꯡ ꯊꯥꯛꯂꯝꯂꯒ ꯁꯤꯈꯤꯔꯝꯃꯤ ꯃꯆꯥ ꯑꯅꯤꯗꯨ ꯂꯥꯏꯔꯕ ꯂꯥꯏꯔꯕꯤ ꯑꯣꯏꯍꯜꯂꯝꯂꯒ ꯌꯥꯏꯃꯗꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯍꯟꯅ ꯌꯦꯡꯕ ꯅꯠꯇꯦ ꯃꯇꯨꯒ ꯃꯆꯥꯒ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯇꯨꯃꯤꯟꯅ ꯃꯤꯇꯣꯞꯇꯒꯤ ꯍꯦꯟꯅ ꯖꯥꯠ ꯊꯤꯈ꯭ꯔꯦ ꯀꯩꯅꯣꯃꯇ ꯍꯪꯂꯨꯕꯗ ꯂꯩꯇꯦꯗ ꯍꯥꯏ ꯉꯥꯃꯣꯛ ꯂꯩꯔꯛꯂꯕꯁꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯊꯣꯡ ꯂꯣꯏꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯆꯥꯏ ꯏꯟꯁꯥꯡ ꯑꯍꯥꯎꯕꯁꯨ ꯃꯤ ꯇꯨꯝꯅꯕ ꯃꯇꯝꯗ ꯊꯣꯡꯂꯒ ꯆꯥꯏ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯍꯩꯅꯗꯕ ꯃꯇꯩ ꯃꯅꯥꯎ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯅꯤꯡꯉꯣꯜ ꯑꯅꯤꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯃꯆꯥꯅꯨꯄꯥꯁꯤꯡꯒꯤ ꯈꯟꯕꯗ ꯀꯞꯄꯤ ꯐꯠꯇ꯭ꯔꯕꯁꯨ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯃꯉꯥꯜ ꯍꯧꯖꯤꯛꯇꯤ ꯌꯨ ꯊꯛꯄ ꯍꯩꯔꯦ ꯂꯧ ꯏꯪꯈꯣꯜ ꯌꯣꯟꯕꯒꯤ ꯁꯦꯜꯈꯩꯁꯨ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯃꯆꯤꯠ ꯃꯆꯤꯠ ꯂꯧꯊꯣꯛꯄꯤ ꯅꯨꯄꯤꯒꯤ ꯁꯅꯥ ꯁꯥꯗꯣꯛꯈꯤ ꯇꯧꯗꯨꯅ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯦ ꯃꯌꯥꯝꯒꯤ ꯄꯥꯈꯣꯟ ꯁꯤꯐꯝ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯍꯟꯗꯨꯅ ꯂꯩꯔꯦ ꯅꯣꯡꯃꯗꯤ ꯃꯉꯥꯜ ꯍꯤꯗꯥꯛ ꯈꯔ ꯉꯥꯎꯗꯨꯅ ꯇꯨꯝꯂꯤ ꯃꯕꯥꯏꯒꯤ ꯅꯨꯄꯤꯅ ꯃꯉꯥꯜ ꯂꯥꯛꯑꯣꯅꯦꯍꯦ ꯊꯦꯡꯉꯤꯅꯦ
ꯇꯨꯝ ꯂꯩꯔꯕ꯭ꯔꯣ? 이제 ngасidi ai gai thawba ngamdo mandi. Isase loina thindolaga nari. Adudi kanana thawdeba? Ai thabak chalanu haibro? Yare sasalao. Ibai dije. Ibai leredi ibai thawlo ngasidi. Oh, noina bai thawando eredi nangdi sida ka dawai leriba. Kaim subusu nate. Chabaga thakpaga masi natana. Ahana yumda chaba phangdaba singdo sida haw hawna pizaduna thamliba sidi kai kanarige. Nang thawni thawroi aduda hairo. Iche thawroroi. Saudana ga su tawri male ne ningon ma wase. Horen nabai laga khangnidana. Aisu thabak chalwege ba tum lege ba ngasidi. Mangaldo mamit khara pangbagumna tawi mama mapabu ningsinglakpagumna tawi. Mabai lakpaga magi nupiga khara yau tawki. Mabaina mangal kauthokduna thina nganglami. Akan ba wa kaya haiduna. Magi nupina gari do thawbiyo haibada yadraga Frida tumla charaga leithoi haiduna chaibire mangal ngasidi nupi mapamgi anakpada leiba nupa kharaga hidak thakminabada khatnarami. Akhoidaga sangkalaine. Hoi, ningon mo wa nangna so. Ningon mo wa kadi harakano. Itu nuksibagi sida leibai wani khangaba. Ningon mo wa haidadi kai hayo haibano. Nangna sida leirise minai winabani ne khangaba. Sangkatana ga su tawri. Namana pa masak khangdaba adamura nupigi minai nangna so. Oi, nupi nuksirise nangna hanbro malema sida. Nupi sidi nangi yumda nangi nanakta thamgodaba. Minai ningon mo wa sidi. Aidi se nupi anini nuksirise lawrise adusu aigi nakta thamlaga khangaba. Natuni na mapanda kari tawinu su khangdaba ma lawsilaga. Oi, lawai macha ningon mo wa minai. Oh, nangadudi namai thuai jaba tare. Hojik ningon mo wa na phubu tare. Masi phuzalo thajalo. Nupi gi phanek suba manasu nupa aikhoida khudka thare ine. Mase taptai phudase. Mangal do mi singa duna taptaba makai phudatlaga thanami. Mangal yamna thina soktuna lei. Fana thenglakle kanamatana thiba phawba lakdre mangal kappi. Chatpa ngamboi ngamdabai tawduna. Ima, Baba, nacha wakhal tare. Ima Baba na nacha na kitang thelakpada larten paiduna nacha thiba thoklakpada. Ngasidi Ima, Baba, nacha na yamna ningsingi. Aina nupina haiba yamna inkiba. Nupina laikhong puding pukiba singada. Ai loina gyan tare. Ima, nanga Babaga mirai rubagi Chainagi mahi phanglabani aise nupina ngamba adamora mi kharana lawrai. Hey, taning din hey yam lemi hey nupina ngami adamora ni kaina hairaga. Hey, namai dui kai gidi haidadana chalo saida salaw chalo saida larakano icha ai sunu matau tamnani. Fana thengjilakle magi nupiga mapaga mabaigana thiba lai aduga gari da hapchili. Magi nupina gari manungda ngangbada loire. Mabaina nang siraga aikhoida tainani ne. Nupi mapamda ningon mawa ilaga leibanina. Nang bunu sidanaga thibalak bunatene he khangaba. Makubokna. Hayeng thindokro. Sumani sum ngaudo iredi. Aidi taligo. Ada leifam su leitana. Law inkol khadi loine thokraga. Mapana adugi selsing tudi. Aina sana khara sare. Tamoga inamagana thabakini na loina sisinakhraga. Hojikti amata leitre. Adudi aingonda amata haidaba. Adudi phate. Noishu ipa khangandana kusira si yamna tawi chasa. Ai pesa singo. Ai yumda hangra. Hey, ai gi gari sida osanganu ko. Masi isingda thadaraga taptakai phudaba yaroi. Asumna mabaina hairei. Yumda yaure nonganbaga mangal gyan tare. Mangal makok paiduna leiri mamaga mapagana haikiba kapkiba piklingaida mamaga mapagana atombani haiduna luna tarakpa singdo ningsingduna. Magi nupina isau langli. Nangdi ikai dabaso aidi ikai. Ima ipa ichil ina sagaina tay leibanina. Atumaina sum tawdu iradi nayumda hankro. Nama napa sirum narum tawdo atugi manakta.
Mangaldo bing launa sawi. Yaliba peti adu laukhalaga magi nupida tap taba makai phudai. Mi changlaklabasu thonglon silaga magi nupi adu chatpalingba ngamdaba makai phurami. Mabaina police taktuna Mangal fahalami magi nupidi hospital da pukhre. Lekagi misingna kalak penarami Mangal gyan tare hainasu haraunarami. Police sing aduna Mangalgi mama mapagada pau piduna mama mapagana lauthokpire police tagi. Mangal mamaga mapagagi makhom konduna kapi lale haiduna mamaga mapagadi Mangal gyan tarakpadu ubada haraubana haukraba wari sing adu loina kawkhre. Hojikti mamaga mapaga punna amuk laiminare. Magi nupiga su kainare Mangalna laushindabadagi. Chahi ama ani subadade mamaga mapagana afaba nupi ama haina singnaduna Mangalga luhongbirami. Chahi olakpada machanupa amasu yaurami. Mangalgi hanagi nupi adudi kanamatana nungshibidre. Mau halakpi nupana pambidabi taduna angaubigum laikre. Mangaldi mama mapagi seba tauduna nupi angangbu luna tauduna nungaina pankirami.